Manipuri Students Federation MSF की Eikhoi Mayai Kaba drug Thadoklashi campaign की सरुखमा ओइना Mayai Kaba Chinjaktagi Enkhatlakliba Kayagi Punshi Kanminnasi 𝗂𝗶𝗶 𝗂𝗶 gari machagi rally chakre rally asi Kwakeithel Thounaojam Leikai honaga Keishampat 𝗂𝗶𝗶 Kakching Lamkhai 𝗂𝗶 Kakching Khunou Umathel laklaga moirang faurakuna tidim lambida leiba tidim groundda panthungfam oikhi rally adu lamthabagi thoram adu 𝗕𝗶𝗂𝗂 amukogi president S Sanjoyna state asi lanbung amagum leibagi mathakta Mayai Kaba Chinjaki chaitheng fangba lamdam ama oirakli khunai asigi haugalakliba naha singbo Mayai Kaba Chinjaki ipaktagi kanduna mating leiba khunai ama oina bagi pandamda rally asi pangthokpani haina fongdokhe rally asi bu se langlim MSF ke president hijam rosanna Manipurna India gi Fibanungda tinkiban numitagi lamdamasida Mayai Kaba Chinjak sungfam marang kaina leirakli tungi yumbi kange hairabadi leingakna chingtam animakta manaba mithieng yengduna Mayai Kaba Chinjak laloliba singi mathakta akanba mithieng changbage tangai fadaba lei haina fongdokhi Kunai asi asuki mati ware kunai asibu mapu pandaba leba ama oire maram aduna Eikhoi leidiba miyam punamagna kunai asi amatto oina nusi sanana sengatpa matamdu oire haiba adugulaba goodwill mission amagi pandamgolorena Eikhoi gi satra sangstan singgolorena iramdam ireibak youth singasibu kunai asibu isang thobo kunai ama oidaba yade haibagi sinjaba delini Nisagi pakta khong thangjandriba ngasigi mahairoi ngasigi naharon sing adubo kalhounabagi khongthang amakhakni Manipur lengangna Manipur gi apan masaktamda yengaga thabak tawbam susang karigino habi matamda ngasi drug sungnaba polam sing drug sungpham sing yonpham sing mayak sing na khangnabagi damakta Manipur apan mathungnaba lengaklon sason tawbiu habisini madu natragadi diver phabana yaroi Eikhoi gi drug sungnaba polam tharam libado sayemna kanthatpaduna di yaroi madu khunaida mangjaba ma oigani habisini